हाउमी की लुसिंग मरी पुलिस ने कौखत्तुना डिटेल तौदुना थमलुरे सरकार की रेस्ट्रिक्टेड हॉलिडे की लिस्टा कुकी राइजिंग डे याउरिबसी पुवारीबु लाना लमजिंगबनी फेडरेशन ऑफ हाउमी ngase ayuk Federation of Haumi gi lusing basing Imphal Police Station da kawkhatuna ayuk ki pung 8 makhai da gi numit yunga matung pung 12 ga minute kunthra phawba detail tawduna thamlure hairi Imphal Police Station da detail tawduna thamluri ba si Federation of Haumi gi President Sapamcha Jadumani Vice President Dr. Hera Kabui Secretary General BCC Simre Core Committee gi Convener RK Rajendroni Federation of Haumi gi lusing basing asi Imphal Police Station da detail tawduna thamlubagi maramni haina Federation asigi President na pause asi da phongdorokpagi matung inadi chatliba sahi asigi October 15 da Imphal da nungti gi numidang wairam da phongba English ki pause Imphal Times da Kuki War of Independence 1917 to 1919 by Kuki Service Massacre of Peoples of Manipur by Kuki Murders 1917 to 1919 haina mingthonba Federation of Haumi na thadokhiba press release asigi matang dani hairi press release adu da pallibo wafamdi Anglo Kuki War Kuki Uprising haiba leite singa khamsana jawbana Surachan Maharaj gi mathakta hobalani adugumba lalho adu bukaram ba Anglo Kuki War amadi uprising oigatoribano Puaribu lan isinba adubu maram sengna iduna pause singda press release oina thadokuna Manipur miyam da khangan bagi damakta ngasi Federation of Haumi gi thaupubu singasi Imphal Police Station da detail tawduna thamlubani hairi Paumi gi President Sapamcha Jadumani na phongdokhibadadi police na makhoibu detail tawduna thamba haibasi yaningde condemn tawi Indian Constitution gi Article 19 Freedom of Expression bu violate tawbani Puaribu lan isinba yelhumi singi lambu munnaba Yumdang basing na honarak pa khudingmak Federation of Haumi na sapchana thengnagani Puari khangdaba singbu Manipur sarkar na puari khangna batakpi pham thoi haina su phongdoraki ngasi Federation of Haumi gi Publicity Secretary Dr. Laisem Mangang na press ta thorak pa serol amagi matung inadi haukiba December tang 3 da Manipur Government ki Secretariat General Administration Department Record and the Library Section na thokiba order da Kuki Rising Day bu restricted holiday gi list ta yauna ba thorak liba order list asi puari bulana lamjing bani masi khudak ta lepkadabani karamba Manipur gi history da Kuki Rising Day pangthokhiba ge haibadu order asi bu thokliba Sunanda Thoksom under Secretary DAD Government of Manipur na miyam da sengdokadabani tungi puari amadi lakadoriba mirol singda Manipur sarkar na asigumba aran ba historic document lana thamjinduna Manipur gi puari bu masak thiena ba honaribano Manipur da leiriba ireisa singna tungi mirol gi khallaga puari bu chumna thamna ba Federation of Haumi na larukpa thaudang khudingmakta saruk yabiu hairi aduga top pawmana ukrulda ex-CM ibobida nongmai kabla khibadu Manipur kaiba yaroi hairubagini K Ranjit Congress na Manipur gi lengak sasan gi thabak tawrupugi aroiba matam haibadi 2016 gi matamda ukrul da sarkar na paikhat pa chakhot thawrang gi thabak sing inauguration tawnaba helicopter da chatpa matamda nongmai na kabla khibadu Manipur kaiba yaroi hairubagi ni haina sugnu kendra gi MLA K Ranjit na phongdokre wafam asing asi sugnu kendra gi manung sanna wangu laifam awang singya amadi wangu mamang sabalda development committee wangu na sinduna hanagi BJP da yauramba miyoi chamaga nifuni pan Congress ta changlakpada harau taramna opugi thoramga mari leinana wangang bada mahang na phongdokhibani Keranjit na makha takhibadadi ex minister Ibobi da nongmaina kablakhiba du yetum matonda pakpa lamdam asigi leibak machet amata mangba yaroi Manipur kaiba yaroi haina isang thona hairubagini Congress ki matamda oibo bina asobo thaudang logduna Manipur kai danaba amadi kannaba hona khibadu singtam nungsina danaba natte amatta oiba nungsi chanana leimina nabagini adubo nongmai kablakpagi maram adu miyam da sengna khangan naba hona bagi mahutta singtam nungsina danaba hona ba oina uhanba haibasi yamna lali mahakna hai o ibo bina tongba helicopter da lumduna nongmaina kablakhiba adugi paukhum oina miyoi sing adubu khudakta handuna phaba yai matamdu da sarkar gi thauna pharba commando sing IRB amadi state police ki matik chaba force sing lei maduda khud handuna phana ba hona bada karisu khangjadraba lanjadraba ukrul gi chamjarba ima imbel singda awaba nangani haibadagi makhoiga mana khidabani Hauzik BJP sarkar asida sarkar paibada yauriba singna matik mayai paire haiduna tongning bada tawba yaroi lengak sasan gi thabak soirpadagi June 19 dagi hena sathiba thodok thorakadra haibagi akiba chauna leire oibo wigi matamdadi Manipur thugaiba pamnabadi Manipur gi wangmata leigedabani haina isang thona haikhibani maduna BJP gi sarkar matam asida Manipur gi apunba saktam kaidana ba lokhatpham thokpa thodang adu chapchana lawgadabani haiba wafam su phongdokhi aduga top pawmana Moreda Myanmar gi polam sing phangdaba leite Imphal da puthokpadi AR na thingli Moreda yongchak yangkhaida lupa lising amaga chamnga yore
COVID-19 लाइचर असिना मरम ओइदुना इंडो म्यांमार बॉर्डर सील तौदुना थमलबसु मोरेदा म्यांमार की पोलम खुदिमक पुसिलक्तुना मरांग काइना फंगली लोइनाना फोंगनि योनबगी थबकसु चथारी ममलदी हानादगी डबल हेनगतुना योली पाउची असिना फंगबा पाउगी मतुंगिनदी हौजिक मोरेदा ख्वाइदगी तांगनि योलिबा पोलम सिंगी मरक्ता म्यांमारदगी पुसिलक्पा योंगचाक असिना ओइरे योंगचाक मरु याउदबा यांखैदा लुपा लिसिंग अमगा चांगा यौरे बॉर्डर सील तौसिनखिबा असिना मरम ओइदुना मणिपुरदा योंगचाक मरांग काइना पुसिलक्पा यादबदगी हंदक चहीगी ओइनदी मणिपुरदा योंगचाक मरांग काइना फंगदबा अमदी ममल का हेना तांगनि योनबगी अवाबदु मणिपुर मियामना मायोकनगदौरी यामनगकलिबदी बॉर्डर सील तौसिलिंगै चैरक असिदा म्यांमार रोमदगी अतै पोलम सिंग मोरेदा पुसिलक्तुना हौजिक दुकान खुदिमक्ते योनबगी थबक चथरिबा असिनी म्यांमारदगी पुसिलक्लिबा पोलम सिंग असि हानगी ममलदगी डबल हेनगतुना मियामना लैबा ngamdabagi अवाबा अमदी मायोकनरी मतौ करमना बॉर्डर लांसिलक्तुना पोलम सिंग असि मोरे बॉर्डर टाउन दा योरलिबनो हाइबसिगी मरमदसु सरकार की मरी लेनबो अथॉरिटी ना हौजिक फाव थिगतपा तौद्री अमरोमदा म्यांमार की पुसिलपु पोलम सिंग मोरे बॉर्डर टाउन की कैथेल अमदी दुकान दा फोंगना ममल तांगना योनबा मतमदा एआर ना करिगुम्बा मखल अमतगी अथिंगबा अमदी अपनबा पीबा लेते अदुबो म्यांमार की पोलम सिंग असि इम्फाल दा पुरकपा मतमददी खुदेंग थाबी एआर चेक पोस्ट थत्तुना करिगुम्बा पोट अमत पुथोकपा याद्री मधुना मोरेदना म्यांमार की पोट योनबा यारगा इम्फाल दा योनबा पुरकपदना फाबगी थबक चथरिबा असि करिगिनो हाइबा वाफम अमा मियामगी मफमदा हंगनरकली पाखुम असि मणिपुर सरकारना पिफम थोई हाइरी एआर की कांगबुना मोरे लंबीदा चथरिबा अरानबा थोंगनी हाइरिबनिना मणिपुर पुलिस कस्टम फॉरेस्ट अमदी जीएसटी की कांगबुना मागी मथौ निंगथीना पांथोक जगदबा अदु एआर ना सुपचिनना पाइसिनदुना मथक्ता पनख्रिबो अथॉरिटी सिंग असिगी थबक पुनमक तौदुना म्यांमारदगी पुथोरकपा पोलम सिंग इम्फाल यौबा ngamdriba असिगी मतंगदसु मणिपुर सरकार की मियेंग चंगफम थोई हाइरी अदुगा अतोप्पा पावमना खोंजोमदा लेबा एक्स मिनिस्टर हेमंतगी डायमंड ब्रिक फार्म दा थमलंबा बोम अमा पोखाइख्रे खोंजोम पुलिस स्टेशन की मनुंग चन्ना खोंजोमदगी फुंद्रई चंगबगी लंबी मेयादा लेबा डायमंड ब्रिक फार्म दा ngarang बोम अमा लेरंबदगी खोंजोम पुलिस स्टेशन की कांगबुना लौखलबा मतुंगदा नुमिदांग पुंग 9 ताबा मतमदा मफम अदुदगी खरा चथोलगा सोयंगाम याउदना पोखाइ हनख्रे बोम थमलमनिबा ब्रिक फार्म अदु तेंथादगी हानगी मिनिस्टर मोरांगथेम हेमंतगनी ब्रिक फार्म असिदगी फंगबा पाउगी मतुंगिनदी ब्रिक फार्म असिगी अवांग थंगबा सरुकता लेबर सिंगना नापी सेंगदोकपदा ngarang नुंथिन पुंग 3 मखाइरोम ताबदा थेंगनरपनी खुदक्ता खोंजोम पुलिस ता पाउ पीरबा मतुंगदा बॉम एक्सपर्ट सिंग लाक्तुना बॉम अदु लौखलबा मतुंगदा सोयंगाम याउदना पोखाइ हनकिबनी बॉम असि कानाना करिगिदमक्ता थमलमिबनो हाइबा खंगबा ngamdri चेकोल असिगी मपुनी हाइरिबा एम हेमंतना फोंदोरखिबदा ngaranggi bom thamlambagi thaudo asi tharaga mangonda bom amadi nongmai kapsinduna kihanbagi thabak chatharkiwa asi taruklak chure 1996 ta su mahakna minister oiringi matamda khongjomda nongmai kapsilaktuna mahaki security escort leikidabagi thaudok thokiba leire masida sunatana tenthada leiba mahaki mayumda bom anirak langsilaktuna pokhai hanba amadi nongmai kapsinbagi thaudok su leikre aduga konungda leiba mahaki yumda su bom langsilambagi thaudok sing leikre hairi mahangna hai kanagumba matana ngasi phawba mangonda karigumba mata hairakpa leidri loinana sel gi demand torpasu leite marmasina asigumba mi amabu maram suklei leitana kihan khanganbagi thabak asi matungda amu hanna tawbiganu haiki aduga toppa pawmana leikidraba inspector premchan gi imungda ex gracia oina lupa lakh tara piragani cm Nambol Police Station gi Lisam Premchan na laibak thiba thaudo amada leikidaba adugidamakta leikidrabagi imung manungda ex gracia ona lupa lakh tara gi senfam piragani haina Chief Minister N Biren lauthokre Lisam Premchan Patchoi Part 1 dagini wafamasi ngasi Imphal gi City Convention da pangthokiba Emergent Manipur the most improved state India Today State of the States Survey 2020 gi thaurom gu mari leinana wangang wada phongdokhibani Chief Minister na phongdokhibada leikidraba inspector Premchan gi imung manung gi miyoi singda sarkar na sanaba thabak amasu piragani mahakna sahi tare chupna ana layeng chatharkhibada changkhiba senpham sarkar na hanjilagani haiki CM na makha ta na phongdorkhibadadi leikidraba inspector Premchan da CM Gallantry Award su piragani haina phongdokhi aduga toppa pawmana angang senaba sahi humpurom gi nupi ama Delhi da pukhraga thiba khangkhidre Sekmai Makhale kai da leiba khundrak pham Bipin Chandra amadi mahaki nupi Kherodana makhoigi angang senanaba sahi humpurom surbi Imphal East ki nongshumdagi sagol sem ongbi Tolika mapuroiba lekhidraba Munal kauba ama Delhi da pukhraga haukiba November 15 dagi thiba khangdana leire masigi matang da ngasi nungthil Jakai Rol Leishem Youth Club nongshumgi secretary Konjengbam Lamphelna paumi singko unaduna phongdokhibada Bipin Chandra amadi mahaki nupi Kheroda asi doctor amadi nurse oibini Tolika asiga imung manungumna tinabana angang senana bapukhibani maramaduna nupi adu konthong wangmalana chalhaloi yumda adumak lengdana lehengeni haiba thajaba pibedagi
नवेंबर 3 दिल्ली पुखिबदगी नवेंबर 15 तोलिका अंगांग ट्यूशन लौब चटखिबदगी थीब खंगदना मांखरे हाइना युमद पाउ पिरखी थीब याब थीखिसी मियामदा खंगन बिगनु हाइबदगी नुमित 8 नि लेरखिबनी हौजिक फाव थीब खंगद्रे सरकार अमदी सीएसओ सिंगना मतेंग पांगबियु चीफ मिनिस्टर नसु स्टेट अदुगी मरी लेनब सिंगदा पाउ फाउना बिदुना महाकपु फंगनब होनबियु हाइकी अरोबदा पाउबिलाई न्यूज रीडर की वीडियो बु यंगबिरिबो खुदिंगमक पुथाकचरी।